Central Government Manipur da tholiba irang asibun na thaina thamnaba kumai harau kaya pangthohanduna thamlabra haibagi chungnadaba ngamde haina hanigi Minister Bijoy Koijam phongdorakre wafam ase Apunba Shinmi gi chawkhat thorang lukki Taret Chuba Foundation Day numit thoramda phongdokhibani ex Minister Bijoy Koijam IMC Ward number 3 gi cooperator Lausangbam Romola Social Scientist Dr. Kiran Yendrambam Lup asigi President Oinam Inauna Jingbana Maruoiba mitungnan singoina saruk yakhi Kuraina su ground pangthoki bathoram aduda lok ki member shinga sahi ama supna tungshin jarapa shanpam sing member shingda amuk lanthokuna shina ki bathoram aduda relief camp laiba ningol sing yauna ningol sakau bagi asam bathoram amashu yaukhi thoram aduda Bijoy Koijam na makha taraduna masagi yum punaba honaba natana tongan bahiram kaya da nupi oibi shingna kunaya sigi thodang kaya puduna lakli amadi lamdam mashida Thokliba irang asibu waroishin ama puraknaba honabagi mahot India laingang na lamdam asibu kumai harau pamba lamdam amagum uduna irang asibu na thainaba shillabra haibagi chingnaba kaya lairakpa amadi CSO singna changshillakpa kongjang singsu maning halakpagum tawrakliba matam asida mama oibishing khongpham chetna lepa mathau tai haiki masida natana ngashi phawbada Manipur gi apunbagi shaktam kai biaroi haina lauduna laklibasi maiteiga pangalga khaktani amadi handak marak Enhancement ayang gi luchingba singna phongdok nakiba tongan ba wafam sing akan bamong da condemn tawi haiba wafam kaya su phongdok narakli ai gi dream yawdun thawuk tawra honade mangal ama leitana ai gi thawuk taw chumde adana basida work together dream together and live together hai wafam se masi hapsen view adana koi pura bangna sinmi sing asi ekai kunaba adana koi de koina respect piba pawi mate adana sinmi sing su thamoi sengna sincerely karigum thawam do tamda akoi gi amukba wakal leitana henjen wakal khandana mana torbe sinphomda mai pakna ikai ngai leite masida aina pamjaba thabuk tokjabani aina ngam thabuk tokjabani haina wafamda thamjage Amaramda thoramadu de saruk yakiba Social Scientist Dr. Kiran Yendrambam na haikibada lup asina honariba afaba thabak thoram asida miyamni ikai khumna phamtoi miwei ama ani na hodokkiba lup asinga si member chama yankairom surakba si thaganingai ni amadi lamdam asigi miyamna leibak miyamgi yaifanaba paikhalakpa thabak ta saruk yaba watliba asi thadokuna asigum lup asida hena saugatminaduna lamdam asibu hena chawkhatpa maromdum lepsaba ngamnaba mipum khudingmakna magi oiba thodang sing khangna chatpa mathau tai haiki masida natana leibaki oiba thabak thoram singda matam ngakna chatpa mathau tai matam ngakna chatrabadi khunai adu maning halakani haina sum makha takhi ngasi aikoi masen marakta swaida tasallaga expand to ngamdana leibase smile leiragadi Apunba Shinmi gi chawat round lu ki pandam amadi policy program nang de yauriba ikoina hona ningi bo pot mayam singse ikoi isana isagi khongya ta chawga samanagani masi thon biganu adon makha tarakpada ikoi ASTCL na tawriba thobok torom singsidi kathokpa dedication sincere transparent accountability loinamak aduga respect yauna ikoi Shinmi sing masana nomugi lupa yakai tumjin jaraga sahi pharakpa matamda magi paisa chendoiga konana mayamda ngasai koi president amaruina kainoda pithokiba pota ujawi masi yamna singthaningai ni adana government gi nataga semi government gi tongan ba private institutions singda phawada ekoi provident fund naina thamba dugumna samanana madugi kitang nathayega su ekoina isana sumaina piba hobo pose ekoi masi yokhaminasi